ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯏꯔꯩ ꯑꯃꯗꯤ ꯊꯣꯏꯅꯨ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯇꯣꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨ ꯑꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯤꯡꯊꯤꯕꯤ, ꯐꯖꯕꯗ ꯃꯃꯤꯡ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩ ꯑꯗꯨꯗꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ, ꯊꯤꯃꯟꯕꯅ ꯃꯤꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯊꯤꯕꯤ ꯍꯥꯏꯅ ꯐꯥꯎꯕ ꯃꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯆꯦ ꯁꯛꯊꯤꯕꯤ ꯑꯗꯨꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ, ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯌꯥꯝꯅ ꯎꯒꯟꯕ, ꯄꯨꯛꯆꯦꯜ ꯇꯞꯄ ꯏꯪꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯃꯥꯕꯨꯛ ꯐꯖꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯇꯦ, ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯁꯥꯗ ꯅꯥꯄꯜ ꯀꯥꯕ, ꯉꯛꯆꯥꯎ ꯊꯦꯛꯄ, ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯤꯃꯠꯇ ꯈꯪꯗꯕ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ, ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯗꯕ, ꯃꯁꯥꯒꯤꯇ ꯈꯟꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯑꯍꯜ ꯑꯗꯨ ꯐꯥꯎꯕ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯃꯆꯦꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯗꯨꯅ ꯂꯣꯏꯅꯕ ꯌꯥꯎꯈꯤꯗ꯭ꯔꯤ, ꯑꯃꯗꯤ ꯅꯣꯡꯃꯇ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯃꯁꯥꯗ ꯌꯥꯎꯗꯦ꯫ ꯃꯆꯦꯕꯨ ꯃꯁꯛ ꯊꯤꯃꯜꯂꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒ ꯐꯥꯎꯕ ꯁꯣꯛꯅ ꯁꯝꯅꯕ ꯇꯜꯂꯤ, ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯆꯦꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯆꯦꯕꯨ ꯅꯨꯡꯁꯤꯗꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯍꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩ ꯃꯕꯨꯛꯆꯦꯜ ꯐꯕ, ꯏꯪꯖ ꯇꯞꯆꯕ, ꯃꯤꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯑꯃꯨꯛꯇ ꯌꯦꯡꯕ ꯍꯩꯖꯗꯕ, ꯃꯤꯕꯨ ꯅꯨꯡꯁꯤꯗꯕ ꯍꯩꯖꯗꯕ, ꯉꯥꯛꯄꯤꯕ ꯍꯩꯕ, ꯁꯥꯎꯕ ꯍꯩꯇꯕ ꯃꯍꯥꯛꯇꯤ ꯅꯣꯡꯃꯇ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ, ꯉꯥꯡꯂꯤꯕ, ꯍꯩꯅꯗ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯕꯁꯨ ꯎꯔꯕꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯣꯡꯃꯇ ꯁꯥꯎꯔꯨꯗꯦ, ꯋꯥꯔꯧꯔꯨꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯑꯉꯥꯡꯅꯤ, ꯀꯔꯤꯃꯠꯇ ꯈꯪꯖꯗ꯭ꯔꯤꯕꯅꯤ, ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯁꯛ ꯊꯤꯔꯨꯕꯅ ꯃꯅꯥꯎꯅꯨꯄꯤꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ, ꯃꯍꯥꯛꯀꯤ ꯃꯔꯥꯜꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥꯗ ꯃꯔꯥꯜ ꯑꯣꯏꯅ ꯁꯤꯖꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕꯗꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯃꯆꯦꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯗꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯅꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯃꯗ ꯃꯁꯝ ꯍꯥꯠꯄꯤꯗꯨꯅ ꯀꯦꯕꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯊꯣꯏꯅꯨꯒ ꯂꯣꯏꯅꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯂꯩꯗꯨꯅ ꯂꯥꯛꯄꯅ ꯈꯔ ꯀꯣꯏꯅꯔꯝꯗꯦ ꯊꯣꯏꯅꯨꯒ꯫ ꯑꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯃꯁꯝ ꯍꯥꯠꯅ ꯍꯥꯠꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯝꯁꯦ ꯌꯥꯝꯅ ꯁꯥꯡꯂꯤ, ꯌꯥꯝꯅꯁꯨ ꯐꯖꯔꯤ, ꯁꯛꯇꯒꯤ ꯁꯝꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯖꯕꯗ ꯉꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯀꯌꯥꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯉꯥꯎꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯇꯨꯕ ꯉꯥꯛꯇꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨ ꯑꯗꯨ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯛꯄ, ꯃꯍꯥꯛꯀꯤ ꯐꯖꯕꯕꯨ ꯁꯟꯇꯣꯛ ꯁꯟꯇꯣꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯃꯍꯥꯛꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯪꯖꯕꯗꯤ ꯐꯪꯖꯔꯤꯕ ꯂꯥꯏꯕꯛ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯗꯣ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯒꯨꯝꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯗꯤ ꯃꯍꯥꯛꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ ꯍꯦꯜꯂꯦ ꯍꯔꯥꯎꯕ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯈꯜ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯒꯤ ꯃꯁꯝ ꯍꯥꯠꯂꯤꯕ ꯃꯅꯥꯏ ꯑꯗꯨ ꯋꯥꯈꯜ ꯑꯃꯗ ꯁꯣꯏꯕꯗꯒꯤ ꯊꯣꯏꯅꯨꯒꯤ ꯃꯁꯝ ꯍꯥꯠꯄ ꯑꯗꯨꯗ ꯁꯝ ꯑꯄꯨꯟꯕ ꯈꯔ ꯌꯥꯎꯕ ꯑꯗꯨꯗ ꯀꯟꯅ ꯍꯦꯛꯇ ꯍꯥꯠꯆꯤꯜꯂꯨꯔꯤ꯫ ꯆꯩꯅꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯍꯥꯠꯂꯝꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯂꯣꯏꯅꯃꯛ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨ ꯑꯃꯨꯔꯛ ꯊꯥꯈꯤꯕ ꯈꯨꯄꯥꯛ ꯑꯗꯨꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯤ, ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯕ ꯃꯈꯩ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯤꯖꯕꯅ ꯑꯃꯗꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯃꯈꯩ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯗ ꯉꯥꯛꯄꯤꯌꯨ, ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯤꯡ ꯂꯩꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨ ꯑꯗꯨꯗꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯇꯥꯕꯤꯗꯕ ꯃꯈꯩ ꯍꯦꯟꯅ ꯑꯗꯨꯝ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯐꯨꯖꯤꯜꯂꯝꯃꯤ ꯑꯃꯗꯤ ꯉꯥꯡꯂꯝꯃꯤ, ꯃꯤꯅꯥꯏ ꯅꯨꯄꯤ, ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯁꯝ ꯍꯥꯠꯄꯗ
ꯅꯃꯤꯠꯅ ꯅꯥꯍꯟꯅ ꯌꯦꯡꯗꯅ ꯇꯧꯕ ꯑꯩꯒꯤ ꯁꯝ ꯍꯥꯠꯄꯗ ꯊꯧꯑꯣꯏꯗꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯅꯥꯏ ꯅꯨꯄꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯀꯤꯕꯅ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒꯅ ꯃꯅꯥꯎ ꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯀꯥ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯃꯅꯨꯡꯗ ꯂꯥꯡꯂꯤꯕ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯅꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯈꯥꯝꯇꯣꯛꯂꯝꯃꯤ ꯏꯅꯥꯎ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯇꯣꯛꯑꯣꯁꯦ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯏꯅꯥꯎꯅ ꯁꯥꯎꯕ ꯌꯥꯕ ꯃꯍꯥꯛꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯂꯒꯦ ꯊꯣꯏꯅꯨ ꯑꯗꯨ ꯁꯥꯎꯅ ꯃꯆꯦꯅ ꯐꯥꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯥꯅ ꯑꯩꯒꯤ ꯁꯝ ꯍꯥꯠꯄꯕꯨ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯈꯟꯕ ꯑꯩꯒꯤ ꯁꯝ ꯍꯥꯠꯄꯗ ꯍꯟꯅ ꯌꯦꯡꯗꯕ ꯁꯝꯁꯦ ꯂꯣꯏꯅ ꯀꯦꯟꯍꯟꯒꯦꯅ ꯇꯧꯔꯤꯕꯅꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯀꯞꯄꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩ ꯑꯃꯗꯤ ꯊꯣꯏꯅꯨꯗ ꯑꯃꯨꯛꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯆꯦꯛꯁꯤꯟꯅ ꯁꯣꯏꯗꯅꯕ ꯇꯧꯖꯔꯒꯦ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯔꯩ ꯑꯗꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯃꯅꯥꯎ ꯊꯣꯏꯅꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯥꯎ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯅꯤ나 ꯉꯁꯤꯒꯤꯗꯤ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯣ ꯃꯇꯨꯡꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯔꯁꯅꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯊꯣꯏꯅꯨꯗꯤ ꯃꯆꯦꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯦ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯆꯦꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦꯅ ꯁꯤꯗ ꯌꯥꯎꯁꯜꯂꯛꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯃꯁꯦ ꯏꯆꯦꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯒꯅꯤ ꯃꯁꯤꯗ ꯏꯆꯦꯅ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯏꯔꯩ ꯑꯗꯨ ꯃꯅꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯏꯆꯦꯒꯤ ꯏꯊꯧꯕꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯏꯖꯔꯕ ꯑꯁꯤꯗꯗꯤ ꯏꯅꯥꯎꯒꯤ ꯑꯁꯥꯎꯕꯗꯣ ꯇꯞꯊꯔꯣ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯣ ꯏꯆꯦꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯉꯥꯛꯄꯤꯗꯧꯕ ꯂꯩꯔꯦ ꯃꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯆꯦꯅ ꯍꯩꯄꯥ ꯁꯥꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯑꯩꯒꯤ ꯊꯕꯛꯇ ꯆꯦꯛꯁꯤꯟꯗꯕꯒꯤ ꯆꯩꯔꯥꯛ ꯄꯤꯖꯕꯅꯤ ꯊꯣꯏꯅꯨ ꯋꯥ ꯑꯗꯨ ꯁꯨꯝ ꯍꯥꯏꯔꯝꯕꯗꯒꯤ ꯃꯆꯦꯕꯨ ꯅꯨꯡꯁꯤꯗꯕ ꯍꯦꯟꯃꯟꯕꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯏꯆꯦꯕꯨꯗꯤ ꯁꯛꯊꯤꯕꯤꯅꯤꯅ ꯑꯁꯤꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯁꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇ꯭ꯔꯕꯗꯤ ꯀꯅꯥꯅꯕꯨ ꯏꯆꯦꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯕꯤꯒꯅꯤ ꯁꯛ ꯊꯤꯔꯁꯨ ꯃꯤꯒꯤ ꯑꯋꯥꯕ ꯈꯔ ꯎꯖꯔꯤꯗꯨꯅ ꯍꯤꯡꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯍꯥꯏꯖꯔꯤꯕ ꯏꯔꯩ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯣꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯇꯞꯊꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯥꯎ ꯑꯗꯨꯝꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯦ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃ ꯂꯩꯖꯔꯤꯕꯅꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯤ ꯂꯥꯜꯂꯤ ꯏꯅꯥꯎ ꯊꯣꯏꯅꯨ ꯑꯗꯨ ꯃꯆꯦꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯁꯥꯎꯗꯨꯅ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯥꯐꯨ ꯑꯃꯗ ꯀꯟꯅ ꯐꯠ ꯁꯠꯇꯣꯛꯄꯗ ꯁꯣꯏꯕꯗꯒꯤ ꯃꯆꯦꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯗꯨꯗ ꯈꯔ ꯈꯦꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯈꯔ ꯁꯣꯛꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯃꯆꯦꯗ ꯁꯥꯎꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦꯒꯤꯁꯤ ꯑꯩꯕꯨ ꯁꯣꯛꯍꯟꯅꯕ ꯊꯑꯣꯏꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯣꯏ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯛ ꯐꯖꯕ ꯑꯃꯗꯤ ꯏꯆꯦꯅ ꯁꯛ ꯊꯤꯕ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯀꯜꯂꯛꯏ ꯑꯩꯕꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯛꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯏꯔꯩ ꯑꯗꯨ ꯄꯥꯈꯠꯅ ꯃꯅꯥꯎ ꯊꯣꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛꯁꯨ ꯄꯥꯏꯗꯨꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯊꯣꯏꯅꯨ ꯑꯗꯨ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯄꯗ ꯑꯩ ꯍꯩꯅꯗꯦ ꯁꯛꯊꯤꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯕ꯭ꯔꯥ ꯏꯔꯩ ꯑꯗꯨ ꯄꯥꯈꯠꯆꯅ ꯏꯅꯥꯎ ꯅꯠꯇꯦ ꯑꯩꯅ ꯏꯅꯥꯎꯗ ꯑꯗꯨꯝꯅ ꯈꯟꯕ ꯑꯃꯠꯇ ꯂꯩꯇꯤꯌꯦ ꯏꯆꯦ ꯁꯣꯏꯈꯤꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯣꯝꯅ ꯏꯆꯦꯗ ꯂꯥꯟꯅ ꯈꯟꯒꯅꯨ ꯌꯥꯔꯦ ꯏꯆꯦ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯔꯅꯨ ꯌꯥꯝ ꯊꯨꯅ ꯊꯣꯛꯄꯤꯈ꯭ꯔꯣ ꯎꯄꯥꯏ ꯂꯩꯇ ꯏꯔꯩ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯅꯥꯎꯗ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃꯇ ꯊꯣꯏꯅꯨꯅ ꯃꯆꯦꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯄ ꯅꯨꯡꯁꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅꯕꯤꯕ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯝ ꯍꯥꯃꯨ ꯍꯥꯃꯨ ꯑꯣꯏꯔꯤ
Nongmadi irei amadi thoinu makhoi konung aduda mapani thauna sinduna leibak naknana leiba amadi mahaki athapada leiba khangnaba ningthau kaya ama konung asida kumhai amagum chauna sinduna leibak kaya gi ningthau kaya tinduna chauna hara kumhai gum pangthoklami kumhai aduda irei amadi thoinu su mayamna langliba tilliba makhoi su ningthau gi macha ama oina ningthiba phije leiteng kaya leitengduna yaurami amadi makhoi machin manau ani adubu lakliba tilliba leibak kaya amagi ningthau sing aduda masak taklami lakliba ningthau mayam adu anambana makhoi gisu macha singa loina duna lakpana anambani aduna lakliba ningthau gi macha Rajkumar sing adudi thoinu gi masak matau phajaba aduda thoinu bu ngaudaba kalaktaba amate yauramde thoinu gi phajababu sakna sonaduna thagatlami mataududa thoinu di mathamoida haraujarami amadi masebu masak yamna thimanba adu mayamna chibon sonariba adu amuk tabada mayam mamangda amuksu ikaijarami amadi macheda sauninglami karigi mahaksu asigumba asida yauribano haiduna adubu ireidi mayamna ngangnariba singadu karisuna chungna tasiluba amata taudana lakliba mayam adugi penanaba manai kayana sinduna langliba aduda mahaksu koichen chenjaduna Rajkumari amani haibagi masada karisu leitana mahakna ngamba oirabadi mateng pangsilami tanjaduda nakan amada thabak suriba nupi ama soibadagi tusinduna makhu adu I kaya thoktuna yamna soklami aduba tanjana matangna haigadra sokliba tusiliba mafam adu thoinu na leiriba adudani thoinu adu manak waida thabak subi nupi ama tusilaktuna harauba langliba adu kaihalle haiduna sokliba adu karisu thauksana hanna yengsiluda henadum soktuna leiriba nupi aduda onsinduna cheraklami heminai nupi thaba ama tawba matamda adu namitna hannatuna yengjibadu karigina ha nana cheksindabadagi tawriba chairiba kaheliba siyeng minai nupi sidi tanja aduda irei adu pakhatna chensilaktuna karisu hanna yenglamda soktuna leiriba nupi adugi manakta phat changsinduna sokliba adu yengli makhuda soktuna I thokliba adu ubada irei adu nak yet koyeng yengi adunna yenglamlaba matung mahangna seliba fi adu khanghaudana phat khara segairi adawaida teliba mising adu Rajkumari iregi matau aduda ngaknarami amadi mahaki mama mapadi masana tawriba adu khanglami adubu tumina leirami karisu hairamdi mapa ningthau adudi maithongda momon minok amasu tamli amadi nakanda leiba manai amada onsinduna ingit ama pikhirami irei segairiba phi machet aduna shokliba nupi adugi makhu aduda kishinbirai aduga karisu khandana irei nupi adubu samduna hugattuna manunglomda changkinaba tawrami tanjaduda ahal oirap tawba makhoi konung adugi oina leiriba maiba ana ayek yengnaba adu laklami amadi nupa naha ama ani tawduna shokliba nupi adu samduna manunglomda usinkhre irei mahaksu manungda changkhige tawbada maiba aduna changlaktrasu yarani adum leibi horo hairakpadagi irei adu tumina lehore ngaihaki thodok aduda mayam langnarambasing lepluba adu irei amadi thoinugi mapaning thauna makha adum chathanaba haibadagi hanagum karisu khanjilluda makha adum chatharami irei sumagi segai kiba mafi adu phajadre haiduna magi manai aduga loinana firol hongba manunglomda changkhirami adubu ngasai hobudagi karisu haida tawnariba singamadi hena mitchoida ireina tawriba singadu mamit choidana kupna yengliba Rajkumar Bikramadu haujiksu mayam loina hanagum leinaraba amadi ireina chakkiba maikai adomlomda haujik fawba mamit choida yenghauri amadi maithongda nokmi tawrami Rajkumar Bikram ngasai hobudagi ireigi utliba magi maong matau manai nupi aduda fawba yengliba thamliba minungsi amadi masana setliba fiol adu fawba karisu khandana mayam mangda segaiduna asokpa adubu yengbikiba singaduna ireibu thamoida nungshiba phawkhirami
ꯃꯌꯥꯝꯅ ꯃꯁꯛ ꯊꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀ꯭ꯔꯝꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩꯕꯨ ꯎꯕꯤꯕꯅ ꯃꯍꯥꯛꯀꯤ ꯃꯄꯥꯜꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯛꯇ ꯎꯕꯤꯗꯨꯅ ꯁꯛꯊꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯊꯑꯣꯏꯕꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯃꯒꯨꯟꯗꯤ ꯃꯃꯥ ꯃꯄꯥ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯏꯔꯩꯒꯤ ꯊꯃꯣꯏꯒꯤ ꯐꯖꯕꯗ ꯈꯟꯗꯨꯅ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯥꯏ, ꯍꯧꯖꯤꯛꯃꯛ ꯏꯄꯥ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯤ ꯌꯧꯍꯟꯈꯣ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯀꯨꯏꯅꯗꯒꯤ ꯊꯤꯔꯛꯄ ꯑꯩꯒꯤ ꯅꯨꯄꯤ ꯐꯪꯂꯦ ꯍꯥꯏꯈꯣ"꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ, "ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯔꯤꯁꯤꯕꯨ"꯫ ꯕꯤꯀ꯭ꯔꯝ ꯅꯣꯛꯐꯦꯠ ꯑꯗꯨꯝ ꯇꯧꯔꯗꯨꯅ, "ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯏꯅꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯦ"꯫ ꯃꯅꯥꯏꯗꯨ ꯒ꯭ꯌꯥꯟꯗꯤ ꯏꯇꯥ ꯇꯥꯗꯅ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ, "ꯑꯣ, ꯇꯥꯔꯦ ꯔꯥꯖꯀꯨꯃꯥꯔ, ꯔꯥꯖꯀꯨꯃꯥꯔꯒꯤꯁꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯍꯥꯔꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯉꯥꯎꯍꯜꯂꯤꯕ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯕꯨꯔꯥ"꯫ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯃꯅꯥꯏ ꯑꯗꯨꯗ ꯃꯃꯤꯠ ꯄꯩꯔꯞꯅ ꯌꯦꯡꯂꯛꯏ꯫ ꯃꯅꯥꯏ ꯑꯗꯨ ꯏꯄꯪ ꯄꯪꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯣꯏꯔꯕꯣ ꯔꯥꯖꯀꯨꯃꯥꯔ"꯫ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛꯇꯪ ꯐꯠ ꯍꯣꯟꯗꯣꯛꯂꯕ ꯃꯇꯨꯡ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯒꯗꯧꯕꯤ ꯊꯤꯔꯛꯄ ꯑꯁꯤꯗ ꯑꯩꯕꯨ ꯐꯖꯕ ꯅꯨꯄꯤ ꯄꯥꯝꯃꯤ, ꯈ꯭ꯋꯥꯏꯒꯤ ꯐꯖꯕ ꯅꯨꯄꯤ ꯊꯤꯔꯛꯄꯅꯤ ꯁꯤ ꯅꯪ ꯇꯥꯈ꯭ꯔꯕ꯭ꯔꯥ? ꯑꯩꯕꯨ ꯁꯛ ꯐꯖꯕꯗ ꯉꯥꯎꯕ꯭ꯔꯅꯦ"꯫ ꯃꯅꯥꯏꯗꯨ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ, "ꯉꯥꯎꯗꯦ, ꯔꯥꯖꯀꯨꯃꯥꯔꯗꯤ ꯁꯛ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔꯤ ꯅꯨꯄꯤ, ꯃꯌꯥꯝꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯁꯨ ꯔꯥꯖꯀꯨꯃꯥꯔꯗꯤ ꯍꯟꯅ ꯑꯃꯠꯇ ꯌꯦꯡꯗꯦ꯫ ꯑꯗꯨ ꯌꯥꯔꯦꯗ, ꯔꯥꯖꯀꯨꯃꯥꯔꯗꯤ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯄꯥ ꯃꯥꯅ ꯁꯕꯥꯟ ꯃꯨꯔꯇꯤꯗꯒꯤ, ꯃꯇꯤꯛ ꯃꯊꯧꯅꯥꯗꯒꯤ, ꯁꯛꯇꯒꯤ ꯀꯩꯗꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯤꯗꯤ ꯃꯁꯛ ꯐꯖꯕ ꯈꯟꯗ꯭ꯔꯁꯨ ꯌꯥꯅꯤꯗ꯫ ꯑꯗꯣ ꯃꯣꯏꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯏꯅꯨꯗꯨꯗꯤ ꯍꯥꯏꯀꯥꯟꯗꯦ, ꯃꯥꯃꯨꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯄꯥꯟꯊꯣꯡꯒꯤ ꯐꯖꯕꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯅꯥꯏ ꯅꯪꯕꯣ꯫ ꯑꯗꯣ ꯃꯆꯦ ꯑꯍꯜ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩꯗꯨꯗꯤ ꯌꯥꯝ ꯊꯤ, ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯁꯛ ꯑꯗꯨꯛ ꯌꯥꯝꯅ ꯈꯦꯠꯅꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ"꯫ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯍꯟꯗꯛꯇꯤ ꯃꯅꯥꯏ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯈꯥꯔꯞꯅ ꯌꯦꯡꯂꯛꯏ꯫ ꯍꯟꯗꯦ, ꯃꯅꯥꯏ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅꯤ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗꯨ ꯑꯗꯨꯝ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯁꯣꯏꯔꯕꯣ ꯑꯃꯨꯛꯁꯨ? ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯒꯦ ꯔꯥꯖꯀꯨꯃꯥꯔ? ꯃꯄꯥꯟ ꯊꯣꯡꯗ ꯊꯤꯔꯕꯁꯨ ꯊꯃꯣꯏꯗ ꯐꯖꯔꯕꯗꯤ ꯌꯥꯔꯦ꯫ ꯊꯃꯣꯏꯒꯤ ꯐꯖꯕꯅꯤ ꯃꯔꯨꯗꯤ, ꯊꯃꯣꯏꯒꯤ ꯐꯖꯕꯅ ꯑꯊꯣꯏꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯒ ꯈꯦꯠꯅꯔꯤꯕꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯅ꯫ ꯃꯤ ꯑꯃꯒꯒꯤ ꯃꯒꯨꯟꯁꯤ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯤ, ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯨ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯗ ꯑꯇꯣꯝꯕꯤꯅ ꯍꯦꯜꯂꯕꯁꯨ ꯃꯅꯨꯡꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯁꯛꯇꯗꯤ ꯃꯆꯦꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯖꯕ꯫ ꯊꯃꯣꯏꯒꯤ ꯐꯖꯕꯅ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯆꯔꯛꯄꯅꯤ, ꯃꯁꯤ ꯀꯥꯎꯒꯅꯨ ꯏꯅꯥꯏ"꯫ "ꯔꯥꯖꯀꯨꯃꯥꯔ, ꯊꯃꯣꯏꯒꯤ ꯐꯖꯕ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯕꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩꯕꯨꯔꯥ"꯫ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯃꯌꯥꯝ ꯄꯨꯟꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯗꯛ ꯑꯗꯨꯗ ꯁ꯭ꯋꯥꯌꯝꯕꯔ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯁ꯭ꯋꯥꯌꯝꯕꯔ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯑꯃ ꯅꯤꯕꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁ꯭ꯋꯥꯌꯝꯕꯔ ꯑꯁꯤ ꯍꯧꯔꯛꯄꯅ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯒꯤ ꯐꯖꯕꯗ ꯉꯥꯎꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯁ꯭ꯋꯥꯌꯝꯕꯔ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯍꯦꯟꯖꯤꯜꯂꯛꯂ ꯐꯥꯎꯕꯗ ꯁ꯭ꯋꯥꯌꯝꯕꯔ ꯑꯗꯨꯕꯨ ꯉꯝꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ, 2-3 ꯈꯛꯇ ꯉꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ 2-3 ꯑꯗꯨ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯏꯔꯣꯏ ꯂꯣꯏꯕꯗ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯏꯔꯦꯝ ꯂꯦꯝꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯁꯕꯥꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩꯗꯤ ꯁ꯭ꯋꯥꯌꯝꯕꯔ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯅꯤꯡꯂꯝꯃꯤ꯫
amadi mahakti masak thibana kananasu pambiroi khanduna hena khanjilude. Adabu Rajkumari Thoinudi Bikramna tholakpa matamda Bikramgi fajaraba chung firal charaba masak matau phibam murti adu urubadagi mahakti Bikrambu mahaki nupa oina pamlami. Aduna Bikramna Swayambar asibu mai pakhanbiyu haiduna lai fauba makhut londuna pukningda ningjarami. Amuksu khalami Swayambar asi mai paklabadi mahak soidana nirakani maramdi mahakna masak khwai fajabani. Mahakpu ubada adum ngauramgani. Magi maramgi oiramgani Swayambar tholakliba asisu haina khalami. Aduga amuksu khanjarami mahakpu phangjabadi maraibu phabani haiduna. Asumna Bikramdi thoidok hentokna mayamdagi haithoi singthoiba oibana Swayambar adu mahakna mai paklami. Bikramna mai pakpa adu ubada thoinudi haraubana loiri. Mahak soidana niraklagani khanduna. Irai amadi thoinugi mapaning thau aduna Swayambargi ngaklongi matung inna amadi haikibagi matung inna irai amadi thoinu animak adu tongana lefalami. Aduga Bikramda mahaki machanupi ani asigi manungda apamba ama hairo hairaklami. Bikram adu mamitu thoinuda hana yenglaklami. Thoinu adu mangonda yenglakpa aduda mabu soidana haraklani khanduna harauba maithong adu mapal thokna uthoklami. Misingna singba Bikramni thoinugi ihul adu mahaksu kyan tarami. Bikram thoinuda thamlamba mityeng adu iraida amuk thamlaklami. Iraigi mityeng adudi tingak Bikrambu yengjarami. Adubu Bikramna mangonda hek yenglakpa adudagi tapna mamai adu makharomda onthaduna yengkhri. Bikram iraigi matau aduda haifet kana khanganda nakfet tarami. Tilliba lairiba mayam adu Rajkumari Thoinubu soidana khankhrani. Bikramgi oikrani khanduna Rajkumar Singh adudi chaknari. Adubu ngahak tumin leiramaba matung Bikram adu itha thajadana hairaklami. Iningthau Rajkumari iraibu aigi oina ifamda sinabiyu iningthau. Wahaidu hek tabada tilliba miyam amadi thoinu amadi iraigi mama ibema amadi mapaning thau fauba yauna loina ngaknarami. Thajarudaba wahaini aduga mayamdagi khwaidagi hena ngaklibana iraini. Mahak masamaknasu wahai asi sukhan khaludabani. Mayam aduna ngaknariba aduda Rajkumar Bikram adu amuksu hanjinna wahai chap manana mamangda haikiba adugum hairaklami. Ngaklabasu iraigi mapaning thau amadi mama ibema adudi haraujarami. Swayambar adu loiraba matung Bikramna haibagi matung inna adumak khudakta Bikramna mahaki nupi oina Rajkumari iraibu mahaki maramdam lebakta puduna chatkirami. Asumna sak phajabini sakhenbini haiduna napal kaduna hinglamba thoinugi punsi adu Swayambar adudagi mahaki napal adu tekhiduna ningamdana lenkhirami. Aduga Shakthibi irai Pukchel Chaobi minungsilaiba migi awaba khangba iraina mahaki laibakta mahakna tawjarubana nungayai faba maraibak fabi maharani oina lenduna ingna chikna Bikramga pankhirami.